Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Assamgi Mukhyamantri Himanta Biswa Sarma na ngasi Guwahati da pangthokpa thauram amada ulfagi hanagi lalobusingda lupa lakh 8 paubugi ex gratia yentoklagani. Election Commission of India na lakliba Lok Sabha mikhalgidamak Rajniti Dol Singh Mirep Singh amasung star campaigner singi advisory phongkre. Pradhanmantri Narendra Modi na ngasi Nongchup Bengal da lupa koti 15,000 sanggadaba makhal makha kayagi sakot thaurangi project khara jati da kathokre kharagina jatra hunkre amasung Uttar Pradesh Ayushman Bharat Pradhanmantri Jan Arogya Yojana gi makhada Ayushman card koti 5 piba ngamba lebak asigi ahanba rajya oire. Assamgi Mukhyamantri Himanta Biswa Sarma na ngasi Guwahati da pangthokpa thauram amada ulfagi hanagi lalhobusingda ex gratia yentoklagani. Hanagi lalhoba chamapan henbada makhoibu nauna khunda leta hanaba Mukhyamantri na lupa lakh 8 paubugi selgi mateng pigani. Akasbani gi paumi na hai tangkak kaya thokna kupna wari sanaraba matungda mamang sahida ulfana kendra amasung Assam sarkar ngatal ahumgi oina santigi chukti ama sahid taunaki sukti adu taunaraba matungda yanakiba matung ina rajya sarkar na lalolup adugi hanigi miyosingda scheme development training pinaba warip lauki inkumza lising ani kunmathoidagi hauna hana lalhoba yaurumba tongan ba lupki miyoy lising mapan changa henbada rajya sarkar na selgi mating pikre. Taramari Shuba Nagaland Bidhan Sabha na ngarang Bharat Myanmar ngamkhay paringda free movement regime sana handanaba amasung Bharat Myanmar ngamkhay paring sambal khanaba warep adu amukhana khanabinaba kendra sarkar da haijaba haina warep laukre. Ngamkhay lamda khundariba miyamga tanaduna ngamkhay lanthok lansin taunaba chatpagi niyom ama puthoknaba Bharat sarkar da appeal tawba amasung niyom sing adu sembada mari leinaba village council authorities sing ningthina yahunba hainasu warep lauki. Silongda laiba Negrims pu laiba kasigi oina Haksel gi maruiba institute amu ohenabagi tangai phadabi matangda ngarang nei Delhi da Meghalaya gi Mukhyamantri Kornath Sangmana Kendra gi Haksel Mantri Dr. Manchuk Marbiya ga unaduna wari shanakre. Social media da thagatpa warol amada Mukhyamantri na hai Negrims ta hana hena autonomy pibana masigi thabak taubungambagi pangal hengathan batan natana quality amasung accountability su hengathan gani rajya du da anoba medical college ahum lingkhat kadawriba adugi matangda su Mukhyamantri na Haksel Mantri da akupa warul khangan ki kendra gi Haksel Mantri na su Mukhyamantri da maki mantraloy digi mapungphana sagwatkani haibagi thajaba piraki. Manipur gi ain amasung santi ngakpagi thabakta sahi 13 hena mathok togduna laklaba VDF Singhi Kushumal Lok Sabha Mikhalgi Korop Conduct Laktringaida Hengat Pinaba All Manipur BDF Employees Welfare Association Sarkar gi Pungling Sikshili Serolamada Association Asina BDF Singbu Tati Tawina Tawbidanaba Amasung Miyamga Puna Manipur Kanbada Angamba Thaudang Lominasi Hainasu Appeal Tawri. Election Commission of India ECI na lakliba Lok Sabha Mikhalgi namak Rajniti Dol Singh Mirep Singh Amasung Star Campaigner Singhi Advisory ama phongkre. Ikui dena pangthokadawriba sadharan mikhal asigi vote khombada chana kanglon sing ningthina ngaknaba poll panel asina Rajniti Dol Singh da khanghali advisory aduna hai hakthengna natraga nakoina na model code of conduct thugaiba singi mathakta akanba thabak lakhotkani mikhalgi apunbagi saktam ngaktuna thamnaba honaba oina election commission na star campaigner sing amasung mirep singi mathakta model code of conduct ki chana kanglon sing ngakna chanabagi ahenba daita su piri. Freedom of expression gi maruiba amasung thong manana lamba thengnabagi maruiba du khangna advisory aduna daita masak khangna vote kombagi tangai phadabasu palli. Tabiriba pawase Akaswani Imphal dayini. Pradhanmantri Narendra Modi na ngasi Nongchup Bengal gi Nadia Jila gi Krishnanagar da lupa koti 15,000 sanggadaba makhal makha kayagi sakhot thaurangi project khara jati da kathokre kharagina jatra hunkre. Sri Modi na ngarang Rajya sigi Hugli gi manung chanba Arambak ta lupa koti 8,300 henbagi project kayasu kharana sagaki kharana jatra hunki. Ngarangi thauramadu da wangang bada Pradhanmantri na hai kunmathoi chuba sahi sagi Bharat manglom da khongjel yang na changsili mangna hai zati asida Bharat pu inkumjali singani nifu taret phawbada chakholaba leibak ama ohenaba pandam thamli. Sri Modi na
Haldia Barauli crude oil pipeline su hogdokhi mangna hai sakhot thorang sing environment ta akaiba pidana karamna paikhatpa yabagi haibasu bharatna malem asida utle Pradhan Mantri na hai Pasim Medinipur jilagi Kharagpur da sangakhiba LPG bottling plant aduna Nongchu Bengal gi jila taret ki darkar oiba sing phangan mangam lagani Pradhan Mantri na phattaba amotpa ising sengdokna ba amasung sewerage amotpa sengdokna ba project ahumsu sangakhi Lamdam asigi rail gi khudong chaba hengathanaba railway project kaya su Pradhan Mantri na jati da kathokhi madugi mamangda ngarang Pradhan Mantri na Jharkhand gi Dhanbad jila gi manungchanba Sintridagi lupa koti lising kuntra manga chatre changadaba project kaya su hogdokhi project sing adugi manungda har sungba rail lambi power amasung kaila sector gi project sing yauri Pradhan Mantri Narendra Modi na ngasi Aurangabad amasung Begusarai da pangthokpa thauram singda Bihar gi lupa koti lising nipan heina changadaba chakhot thaurangi project kaya kharana sangagani kharana jati da kathokani amasung kharana jatra hungani Begusarai gi manung chanba Barauni dagi Pradhan Mantri na lupa koti lakama lising nipan rom changadaba oil amasung gas sector gi project kaya sangagani kharana jati da kathokani amasung kharagina jatra hungani Petroleum amasung gas ka mari lainaba project sing asi Bihar, Haryana, Andhra Pradesh, Maharashtra, Punjab amasung Karnataka gumba rajya sintungna paikhatkadaba project singni Pradhan Mantri na Aurangabad amasung Begusarai da miyamgi meeting anida wa ngangani Kendra gi Griha amasung Cooperation Mantri Amit Shah na ngasi Nai Delhi da Urban Cooperative Bank singi Umbrella Organization ama oriba National Urban Cooperative Finance and Development Corporation Limited haudoklagani thorang asi Atmanirbhar Bharat ohenaba Sahakar se Samriddhi gi thausil gi pandam phangnabagi maikaida anobo khongthang amani thorang asina Urban Cooperative Banking Sector bu matamga chunana semgatuna amasung mapangal lehenduna bank amasung makoi gi customer sing da kanaba phanganaba pandam thamli NUC FDC asi Non-banking finance company oina thabak taunaba Reserve Bank of India digi certificate of registration phangle Uttar Pradesh Ayushman Bharat Pradhan Mantri Jan Arogya Yojana gi makhada Ayushman card koti manga pibangamba lebak asigi ahanba rajya oire scheme asigi makhada rajya dugi hospital punna 3,333 empanel tawre State Agency for Comprehensive Health and Integrated Services ki CEO Sangita Singh na hai Mai pakliba asi yamna singthaningai oi amasung masi National Health Authority na leptana mating pangbiba amasung ground worker sing panchayat assistant sing ANM sing medical officer asa sing amasung atai worker sing na kathokpaga loinana thabak tawbadagini pandamasi phangbaga loinana numit kudingi oina scheme asigi makhada lemna layengba anabagi masing singthaningai oina hengalakle Hana scheme asigi makhada nongmada layeng balakpa masing asi lisingani oirambadagi haujikti lising nipan lomda hengatle Kendra gi Information amasung Broadcasting gi Rajya Mantri Dr. L. Murugan na hairi sarkar gi thausil thaurang sing amasung yaifa thaurang sing athapa mafamda leiba miyamda yahun bahaibasi Akashvani amasung Doordarshan gi daitani Senaida Akashvani Doordarshan amasung Information amasung Broadcasting unit sing gi program amasung news unit sing gi akung makok singda wangang mada mantri na hai ngam khailam gi infrastructure fagrana ba sarkar na lupa koti lisingani changwa kai thokle mang na hai ingumza lisingani nifu tareta bharat pu chakot palaiba ama ohena bagi scheme sing asi radio jockey singi khuthangda thauram kayamda scheme singi maming panduna pungning thagona bagi wakhalon ohen gadabani aroibada maroiba pau amuk Assam gi Mukhya Mantri Himanta Biswa Sarma na ngasi Guwahati da pangthokpa thauram amada Ulfagi hanigi lalhobu singda lupa lakh taret phawbagi excretia yentoklagani Election Commission of India na lakliba Lok Sabha mikhal gi damak rajniti dol sing mirep sing amasung star campaigner singi advisory phomkhre Pradhan Mantri Narendra Modi na ngasi Nongchu Bengal da lupa koti 15,000 rom changadaba makhal makha kayagi chakhut thorangi project khara jati da kathokhare kharagina jatra hunkhre amasung Uttar Pradesh Ayushman Bharat Pradhan Mantri Jan Arogya Yojana gi makhada Ayushman card koti manga pibangamba leibak asigi ahanba rajya oire pauloi jare